Jennings Emergency Service thumjilakpadagi Arambai Tengol amasung NDRF na anaba hondokpagi thabak tawkhre. Isingda tawthakiba kuki nupa ama kanba ngamhaudre hari. Mathangda idu ningthaudagi warol khara thamlakhre matude Zomi Youth singna Naga support tawbagi matangda UKLF ki chairman SS Haukipna ZRA ki president Thanglen Pogui da WhatsApp message thaduna akanba warning tawkhre. Kuki singda singchawba sangde WhatsApp text asida hariba se Youth of Eastern Zogamna 29 April da Naga community singbu support tawbagi open notification thokliba sina kuki amati Zomi gi marakta misunderstanding ama soidana sauna lakani. Kuki di site tagi di Zomi gi Youth of Eastern Zogamna thokliba notification asi yamna lali haina lawi. Zomi amadi kuki sing kuki army gi banner makhada punna thamak tominari bane yamna thuna siguma notification makhatana amuhana thoktana ba ZRO na warakwatin biu makhatana atopa Naga community support tawba yaro haina Zomi Youth sing warakwatin biu kuki amadi Zomi punna thabak tominasi haina haijade khangjanba yabadi Myanmar manungdadi Zomi amadi kuki punna thabak tominade Zomi singna military junta side aduga kuki singna PDF side thabak tawduna amana amada nomai kapnari ani subada kuki paite Zomi landa Naga singna Zomi singi yamna sauna mateng pangkhibani haidi. Jennings Hospital ising thumjin khibadagi routine operation sing lepkhre isauna yum chanipan ka marphu humdoi mang takre mioi lising ahung ka chanipan subna anida sauna saitheng fangle haidi nong leptana tabana maram oiraga khurai haingang amasung sekon gi area yauna mafam kaya da isau mayok na re nambul turel gi imai su tamna wangkhalak le porompat leba Jennings Hospital complex amasung hospital asigi manungda ising thumjin badagi routine operation sing lepkhre anaba sing hanaba hau Isaw sina huzuk phawbada yum chanipan ka marphu humdoi ama ata thokle mioi lising ahung chanipan somna ani chauna saitheng fangle haidi Imphal turel gi imai hujik su flood level gi mathakta sen baga loinana Jennings Hospital complex manungda ising thumjalakpada ki hospital asigi routine operation sing yai thokre hospital manungda ising sangsalakpana ana layeng gi lamda su chauna khudong sa daba mayok na re Jennings Hospital gi medical superintendent Professor KS location na thokiba zero lamagi matungina hospital asigi routine operation schedule sing yai thokibaga loinana isaw gi phibam phagalaba khaktada operation sing asi pangthokani haidi Imphal turel gi maru haibadi kangpokpida nong leptuna subana maram oiraga Imphal turel gi imai asi high flood level gi mathakta seli nambul turel so high flood level gi mathakta seli hiram asiga mari leinana flood control cell dagi ngase yok pung taruk phawbuda phangbu paw amagi matungina Imphal turel gi imai asi hojik minu thongi mapada high flood level dagi subnagi point sawnga ga kunma hanthana seli lilong turel gi mapada Imphal turel gi imai asi high flood level gi mathakta seli nambul turel gi oina turel asigi imai asi flood level gi mathakta meter 782.3 da seli nambol turel na hojik high flood level gi mathakta seli il turel na flood level gi mathakta meter 787.840 da seli ithai beres gi ising imai asi su hojik warning level gi mathakta meter 768.7 da seli nambul turel gi imai leptana hengalakpa sina maram oiraga Jairap court complex yauna mafam kaya da ising thumjin khrei uripok tawrangbom lekai uripok khoisnam lekai khaidem lekai ningthau khongjam lerak amasung achom lekai gi mafam kaya da ising thumjin khrei kariguma nambul turel gi maru upstream da pung khara leptana nong surabadi nambul turel gi vulnerable oiba mafam 15 gi mathakta ising pathorpa yabagi akiba lei Amarom de isaw sina maram oiraga yum chanipan ka marphu humdoi ama ata thokiba amadi mioi lising ahung ka chanipan sumna ani laifam chafam ni chingba khudong sa daba kaya mayok nari ba sigi yenglaga relief camp ahum hangdokre loinana relief camp aduda mathau taba polam sing yauhanna baso haukre Senapati district ki manung chanba boilen fauduna seliba Senapati turel gi imai ngasisu adumang leptana wangkhalakpana turel nakna mioi kya mi painare turel gi isel suka hena kanbana maram oiraga thong yauna gari amasung atai polang kaya tawthakibagi report leidi adubu haujuk phawbagi oina ising isaw asiga mari leinana misi minagi pawdi leitre miyam mipainarure Imphal East District ki manung chanba laifang khuno makale kai da leba electric transformer ama short circuit thoktuna Pokhaikhre Miyam mipainarure adubu laibak phawbadagi kana amata so open di yawhodre transformer Pokhaikhre thawdo aduna maram oiraga haujuk mafam adu mai phangdana leiri aduma pu mafam adu sangsenduna mahausagu mai phangna bohonari haidi
Mahai loisang yauna government office sing suti lauthupiyo haina phongdorakli. Nong leptana tabana maram oiraga ising isaw amasung landslide asingba kaya thokliba asigi yenglaga state asigi oina emergency department amasung service sing latana mahai loisang sing yauna government office sing khudaktagi state sinba thungna holiday lauthupiyo haina Rongmai Naga students organization Manipurna thadorokpa cherol amana haidi cherol sina makata na haidi bana nong leptana taba sina maram oiraga valley area da isingi imai leptana wangkhalakpa duga singi district sing da so ising isaw slide landslide nonglai nuksina chingba miyamgi safety da sauna akiba pire maram aduna Manipur gi governor amasung chief secretary singna awaba mayok naraba mahiroi sing amasung miyam da khudaktagi mathau taba tengbang sing pibiu loinana mari leinaba khudimak nasu mathau taba safety precautions sing lokhatpa yauna government gi advisory amasung instructions sing ngak na chanaba su khangalakle ising isau gi phibam yenglaga mahiloi sang sing thonglon bio haina AMM amsona phongdorakle state asida hojik thokliba ising isau sina maram oiraga mahiloi sang sing maroina isau sina khudong thine oihalabasu thong hangduna exam pangthokliba sing asi lon bio haina amsona thadorpa cherol amana haidi cherol sina makhata na hairi bana state asiki mafam kaya da pak sana isau mayok noribasta lup asigi maikaidagi awaba amasung yamna haksina nungaitaba phawi pak sana ising isau asi thokpana maram oiraga ising thingamdraba imung kaya ama leifam chapam khangdaba yauna yumda yokpa sa usek sing yauna miyamgi punsi mahingda sauna akaiba piri angang sahi yamlaba ahal sing amasung khudong thiniai oiraba mioi kanglop sing sep oidaba yauna khongham khuramna chingbuda khudong sadaba kaya mayongnari isauna awaba mayongnari basinggidamakta amsona solidarity utli loinana lanai music organization sing amasung mari lenaba authority singna isauna awaba taraba singda athubada mateng amasung humanitarian assistance sing pinaba appeal tawri alagi mafamda su thawjal binaba amasung awaba taraba miyam athubada mahausa gi phibamda hanjinnaba su thawni jari adumoinama isaw mayok naringai cherak asida mahailoisang singda academic activities athabai basi yamna chumdaba amani hairaduna mahiroi singgi safety amasung dignity gi damak amsogi maikaidagi ain gi oiba thabak sing pangthoknaba pressure tawba tabane hairi Central government border fencing khabagi thabak leptra satharibasi yaningde haina ansangna phongdorakle Indo-Myanmar border gi Naga taliba area singda border fencing khabagi thabak tawdanaba public demonstration rally sit and protest pangthokpa yauna yamna toina press release amasung memorandum kaya mari lenaba singda pisilabasu central government gi maikaidagi Nampura border fencing khabagi thabak satharibasi yaningde thawong asi yamna haksin lawi Government of India na sathariba thawong asi yamna undemocratic oi amasung condemn tawi haina ansamna thatorokpa cherol amana haidi cherol sina makhata na hairibana central government gi maikaidagi border da matam supagi oina sil tawba amasung free movement regime sana hankidabagi thawong asi yaba ngamloi masina cherol sina makhata na hairibana central government gi maikaidagi border da matam supagi oina sil tawba amasung free movement regime sana hankidabagi thawong asi yaba ngamloi masina lairiba problems sing asi solve tawba ngamloi henadum human crisis asi tambang amdaba pibamda lakane haukiba me taragane toida pangthokiba association gi president council gi mefamna border fencing khabagi thaba asi khudakta lephanaba amasung free movement regime asi hanagum chana hanaba democratic oiba kongjang changsenaba warep lawbusu laikhre association gi maikaidagi government of India na matam koiraba Naga political issue asi loisinaba haujik chathariba santigi wari asi athubada loisinaba so appeal tawri Amaronda central government ki maikaidagi Naga taba area singda border fencing ki thabak leptana chathaba amasung free movement regime makhata na chathabaga mari rainana me kunga tarukta ansongge presidential council amasung office bearer singgi oiba mifam pangthoktuna laukeba warep ki matungena June 2 dagi hauraga pung 9 chumna Naga taba jaga singda laidiba government ki office sing packeting tawbagi khongjang sangsangani khongjang asida constituent unit sing amasung subordinate body sing asuma pung phanas paikhatnaba khanghalakle loinana border fencing khabagi mari leinana lanai mu sing contractor transporter agent sing basu raw material sing yauna tai polam sing hondo honjin tawba amasung supply tawbagi thabak khudakta lepkadabane haidi refugee singna thangjing kaubru paisileba si ekhogi puwani kidnap tawbani haina Preepak pro na phongdorakhe ngasi June ama asi ningtam landa thawai kat khraba punamakki mafamdai kai khumnaduna Preepak progressive ki taraga manga suba progressive day thoramasida ahaki wakalon kharamiyam da thamle hojik thokliba wathok lanthok asida awa ana misi mina nangnaraba
imungsingi awaba pumnamaktusu lupna saruk yari haina Preepak Progi Chairman Longjam Paliba Emna Thadrokpa Cherol man haidi Cherols na makha tana haidibana chawkhalaba sanaleba Manipur ohanabagi lengaklonga mari lenaba chana pathap amata India na Manipur da sinarakidre Manipur di sports and cultural powerhouse ni haina harau halaga leba amagi Senggot sagatpagi mapungaba political amasung economic power di lehende India gi pandam di Manipur singi maraktagi mahai haiba nat ki jagoi isai amasung sanabada hai singbo singbo Indianization gi organizer and absorber ohanaba thorang tawbani Manipur gi oina Indian constitution asi yamna michamikhai naina thami mito refugee singbo schedule tribe ki manung chalhalaga akhanaba hak pisinduna maning tauna laigi macha asugumna lehanba ngami Yellow Proof Singbu Tantok Ngamnaba refugee Singda Singjau Singsang Kaya Sinatokli Matamamada European Singna America da Nungayai Paba Punsirol Hengjanabagi Hijau Tongaga Laknaki Mako Singaduna US ki Statue of Liberty Uraga Promised Land Haibadu Yaure Haina Harau Manduna Mapita Zaki Adubu Yumlo Naribalebak Singdagi Nauna Sangsilaku Sin Kukini Hijaba Singa Sinade Mitai Purupu Hinghaliba Puarigi Horokom Tangjin Kauru Sing Sangbu Karem Katainari Ikaiba Kangdaba Makai Nampuda Lesindra Tayonaba Monda The Old Testament Yauba Promised Land Adu Hanaba Torang Pong Toraklay Taseng Budi Makusing Si Ekugi Puarita Puari Kidnap Toba Kambuni Manipur Langagi Sada Maudrada Kulai Paiba Mitop Refugee Makoina Lengakani Haina Pong Landarakong Halibasi Maram Kupna Nasi Senapati District Mahiloi Sang Sing Suti Lautokre Maram Zadana Hena Stock Quesindana Warning Tokre Senapati District Akan Banongle Nuxet Jauna Nong Lepana Tabana Maram Oidaga District Headquarter Yauna Mapam Kayada Isau Landslide na Singba Thoktuna Miyam Kudongsa Daba Kaya Mayoknare Piba Masi Yenglaga District Magistrate ki Maikai Degi Senapati Subdivision ki Manungda Lairiba Mahiloi Sang Sing Tang Ahum Pawa Suti Thadokre Indian Meteorological Department ki Maikai Degi So Senapati District Red Alert Warning issue Taukre District Adugi Oina Hauzuk Pawa Weather ki Piba Pagalakpagi Mami Amata Tade Amarom the District Administration ki Maikai Degi Relief Amasung Rehabilitation ki Measure Sing Leptana Paikatli Haidi Maraksida Senapati District Magistrate ki Maikai Degi Thokeba Order Amagi Matungina District Aduda Isaw Amasung Landslide Kaya Thokleba Sigi Maram Oiraga Lanai Miyosing Trader Amasung Entity Kaya na Maram Chadana Essential food items in yauna petrol diesel amasung nungtinamit khuding ki sizinagaba polam kaya ama paisile habagi report lai masina khusem gi oina pot chai phangdaba amasung mamal hengalakpagi maram ama oigani maram aduna lanai miyo trader wholesaler retailer amasung business entity singna maram chadana essential commodity amasung food items sing paisindana bakhanghali haidi